पाउचेद युमपुम ओइबा मरुइबा पाउ खरा अपडेट तौजरे थबक तौरम खुदिंगमक पुन्ना पांगथोकमिनरब मतमदा आइखोय मसलगी मरक्ता मरि ससिनबक ngangbani UCM Merry Christmas ka loiduna anoba chahina lakpada iramdam asibo ana ek yaudaba tangdu leitaba lamdam ama purakpo oirasanu आइखोय मसलगी मरक्ता misunderstanding lairibase masdagi lapthoknana papambaidi आइखोय amatoina chaminaba thakminaba toina punba nungsi chanaba amaga awarapa angladuna thabak thorom khodimakta bunna pangthok minaba matamda आइखोय मसलगी मरक्ता hena mari chasinba ngamkani haina UCM gi president Joy Chandra konthokjam phongdokre El hikak bokpi Warfi Baptist Church TRBA da ngarang pangthokpa Merry Christmas ka loinana anoba sahina lakbagi thoromda sarugya kiba Joy Chandra nama khatana hai Tarau hari furbasi manipur like ang recognize tawba tribe sing marakta khwaidagi masing handaba furumne kumjal lising ani taraga mathoy gi census gi matungina tarau apunba population nasi lising ambak supna humpuga taruk oi hairiba tribe sigi lining laison chanakanglol aduga natgi oiba thabak thorum khudingmak ngasi su lengdana raire United Committee Manipur UCM gi wakalondi apikwa furup jokhatpa makhoi gi oiba thabak thoromda mateng pangpa apikwa tribe khudingmak maning tamni hinganba Lengang na tatariba kudong chaba sing asi apibu furup oibana ngasi fawba fangfam tokba kudong chaba fangde maramaduna masida miyeng changduna UCM na mateng panglagani mangnai aikhoi masal gi marakda apikwa furup po asawba kangbuna josinana ba honaribasi tawbiganu matamamada ningthok paling matamdasu apikwa tribe maning tamna adum leirame makhoi gi fangfam tokba kudingmak phanglami tungda Joy Chandra konthok samna losingba timamana Merry Christmas kam New Year chatuna sarawya ke Tharomaduna UCM na ngamjaba pochai piduna alaman singba ikai khumnake alsingda kampal tara amati naharol sir pungning thogat poina football amasung volleyball pikhi loina village adu chairman amade secretary da asama kodol tamkhe atopa pau amadana miyoi kharana umanglai gi laibung singda rajniti tawpham onthorikliba ase ukalna thamoi sokna kandem tawi jila ngamba lamdam asigi tongan ba mafum kyada leiriba umanglai gi laibung sing kanakumbi Rajniti tawriba miyoi kharana khwaidagi rajniti tawpham khudong chaba amagum tawsilakliba thawong sing ase ugalna thamoi sokna kandem tawi aina umanglai kanba apunba lup ugalgi cherhola mana aire ugalgi janan secretary M jila ngambana thadorakpa cherhola sina ai asiguma mathong chadaba furup amagi miyamna umanglai gi laibung laikolda thamliba laigi natragan laining laisol natragana laithau tinthau gi oiba thajane bisingda ikaiba piba amso usit thawai dabigi thawong amane Furup kaya na aset ba thaja baga luina na thamliba laifam sing asigi laithau tharum pang thokna ba leiriba mitin sang sing asida rajniti ga mari leiraba makal makha kaya gi thoram sing thawung asidi mitai haiba furup asi malemda leiriba miyam mamangda phongna khongkoina bane asigambal laifam da rajniti gi natragana board ki meeting tawsinba sakja hajana sinbagi thawung asi malemda leiriba laifam amata tawna daba thawung ne Malemda chana daba tawna daba lo amada nasu yaroi daba thawang asiba miyamgi losingba oiriba sing amadi oigadoriba singna makoina tawrabadi pangya da yabadu na tawseliba sing aside hausi leiriba mirol sing asida natana tungda lakadaba mirol sing da fawba khongpak na kauduna ikaiba pibagi thawang ni haire cheroles na hai laifam laisang haibasi lainingfam lai khurumfam mafam aduda khurum khajang tuna laiki mafam da awa ana punamak taina jadun laiki thawjal nifam mafam ne Laifam amade laisang amada natragan umanglai gi laibung laikolda changbagi kanglun kya muksu lairibani masi laining khudingmaki lainaba ngakta sune amadang palabada mauna laibung da changbada fizol singkhalaga changba panba yai laigi oiba mafam amada changi hairabadi laidugi lairiba hojang duda khongu champal thamlamlaga changbagi chanabi asi ningsingba thoktraba matamdagi chanaduna lagle Asiguma mitai aikoi gi denatna malem pumbada chaniriba chanabi punamakasi thugaiduna luna lumna launariba umanglai gi laibung laikol miyamgi losingbasin hekta tawsinaribasi khanthabam thoktabra losingba am obagi machatta tayunaba oiroidra haina hanglagle umanglai gi laibung laikol da leiriba furup khunai gi chanabi thaksi khaji punamak manganduna thugaiduna tawsinba aduna maramoiduna laikol laibung asi kwa mai osinfam khaini talab othokpam oina lehore Laigi laimangda karino amma khajilaga yai hajinduna laibungda bhotki saksa hajana fam oisinduna sengna thamgada balaibungi mafum kharati lokha chagum paisin pham lokha kom onthole asigum basing asi umanglai laliba aikoi gi thamoina janingna tawsin naribra natragana machok mapang naidaba
ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯊꯧꯑꯣꯡ ꯑꯁꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯎꯁꯤꯠꯇꯕ ꯎꯃꯪꯂꯥꯏꯕꯨ ꯐꯥꯒꯤ ꯇꯥꯍꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ Prime Minister Narendra Modi lakpaga mari lainana Imphal gi maruiba lambi khara red zone oina lauthokre Leibak asi Prime Minister Narendra Modi na tha asigi sajat mari da lakadabaga mari lainana Birdigendrajit International Airport ki lambi amade akoibagi mafam singdagi sanjan thong phawwa amade Rimsom da chatkibagi lambi sing asi draw Rule 2021 gi Section 19 gi makhada red zone oina lauthokre Hiramas gi matang da Imphal West District Magistrate TS Kiran Kumar na Thokibo order amada tha asigi sajat mari gi ayupung nipandagi hauna Prime Minister na state asi thaduk na sarkhitriba phawwa Nenu jauna makal kudingmaki drone sing sinabada adhingba lairagani haire Zerolotun makhatara duna state as the Prime Minister thunglagadaba asida asoyangam yaudaba smooth oiba khongsanam ohenanaba security ki thawang sing lokutba mathau tai haige Nagalamurumda lakadoriba mikhalda Manipurda awon balengak amalak lagani 2024 gi Parliament mikhal matungdagi India lengak amuk halaklaroi Congress Sayasi angan basaruk tepang tu kadoriba Manipur Bidhan Sabha Mikhal Matungda Manipur awan balengak amalak pagaloin da kumza Lisingani kunmari da pang tu kadoriba Parliament Mikhal desu India lengak amuk halak naroi ana CLP ki leader anagi si Minister Okrum Ibobina Fongdokre Local Area Development Fund gi makhada thafal kendragi manung chanba saban tongba mamang laikai da nauna saba community hall sangaba gi tharumda sarujagiba Okrum Ibobina makhatana hai Politics haibasi aka akum naiba poni aikhoidi miyamgi paholoini miyamna mafuni kendragi MLA aduda miyamna tahoningba thabagadu tawlaw haigadabani miyamgi thawgal tawba phangjabasi yamna nungai aduna lakadoriba mikal asida aiba makhadana miyamgi thawgal phanganbiyo mangnai aina ukrunda changbada irang thoklambadagi miyam sokpa tare khanduna mafam adudagi hantorakhi madugi khudong chaba lawraga hawjiki lengak asina ukrunda changbada athingba pire aina lana propaganda sandokpasi nokningi BJP ki MLA level mafam sida sakwa thorangi thabaga mata paikhatte BJP na lengak paiba sahi baga pharak doraba asiga opposition da leiba aigi kendra asida mai ising lambi thongda senggot pasi kanana henbagi haina hangladuna BJP ki lengak asina karigumba amata sakwa thorang paikhatte opposition da leiraga su kari kana duino haina kanagumba na lana sandorakpa thengnare BJP na center da lengak pairingeda Manipur da Congress ki lengak leiba matamda Manipur gi sakwa thorang pidharakpadagi Namduna lauba yaukre madu center dagi namduna lauba nate aikhoigi fangkom thokpa chakthong adu miyamgi tamak laubani aike maragazida wakat mifamga loinana kholau laukre yelhomi midai kangadabani athubada lengakna isti chananbagi recommendation thakadabani Sonu Sipai Welfare Youth Club nupi chawhat thorang lok Sonu Sipai na sinduna ngasi nongthilpung amadagi Sonu Sipai Meheb Bazar siata wakat mifam phamgre Wakar mifam masida yellow mi mitai kan gadabani athu matam dalengangna SD chananabagi recommendation thagadabani aiba kholau lauminage Wakar mifam masida SWYC ki secretary Peter SDDC M ki publicity secretary W Anand midai Zaran secretary ke Bhogendrajit na wangang loi oina sarugya ke Wakar mifam masida sarugya khiba Sunusi Fire Welfare Club ke Youth Club ki wangang loi na phongdo khibada khongjang asi midai ki tongi hingba sibaga mari lena ba khongjang ne Haurugliba isa isu singgidamak khongjang asi hanba leitna sanction kigani sangchiliba democratic oiba khongjang dagi hena kanba maiulang pok yoba khongjang sing lakpada miyamna saruk yabiyo NRFM na January marida pung taragani thoi bal law thokre India ki Prime Minister Narendra Modi na tha asigi sajat marida state asida lakadoriba khongsat ka mari lainana aina thengkraba National Revolutionary Front Manipur NRFM na namit asigi ayuk pung taruk dagi Nuwidang pung taruk fawba ban law thokre Lubajig Information and Publicity Secretary Sanajawba Miti na khudek piduna thadorakpa Zerula mana hai India ki Prime Minister na Manipur da lakani hairiba asida ban tawdaningai maram leite Afanungai amagi khongsati nate vote khomba lakpani miyam purhangani Omicron na kamdauba laichadasi laina laksin bayagani Omicron na kamdauba laichadasi lain laksin bayagani laiton churu pande haiduna panghai haiba SOP ngakladi Yarani Aijaba Yaure adu orgadi vaccine kaptrabasu yarani lauthokpiro SOPD VIP kyana thugaiba thengnare Prime Minister lakbada SOP kyam ngakani ainarakle Manipur hojik thengnagaduriba vote asigidamak yumthong abada cheng bag amaga lupa lising taraga helakpa haibasisu karamba makangi election no Democracy mafan
सारिब्रा अपंग लाइरब मियम बोसेंजाव बाइबसिंग लेहाव ओंथोरकपने यूरोप अमेरिका चिंब लेबाक क्या ओमिक्रोन लंदाखरे मणिपुर ओमिक्रोन जावरख्रे मुन्न खलुरबदी चेरक असिदा लाइचत असिबो थौसादना मियम पुलन बाइबसि लेबाक अमगे प्राइम मिनिस्टर तहोइब मथौरा ओमिक्रोन असिबु खोइदा बाइबसि सहिंग चाब सा मयाम के बकोकनी हाइरोइदबा यारिब्रा सादुना मियोइबगी फिजोल सेशन बो ओइना लौबा लांदे इंडिया की प्राइम मिनिस्टर बो अखोइगी मियमना हराउना ओकप तौबिगनो हराउबगी थंगबा मिकुप्ता आवबा लई हाइबसि अखोइ काउगुमसि मसिदा ओमिक्रोन की सीधा हिदाक सोइदनो ओइगने अखोइ कोरोना की सैथेंग चपचाना खंगलबा ngaktani सांगलबा सही कया मियोट मिदैतगी सरुक ओइदुना लागलबा खुनाई असिदा हिंचाबिना सरी सोनबा लाखपुबु हराउफम थोगलिब्रा सागो थरांगी मिंगद फुरबसी असाक पंबैदा हिंग लंगसिनफा लापने मेखल की मये कहनबा अमदी कहलिबा असिगी थौरांग असिगी मफुना करी खुजिन थौरांग तवी हारगदी सही मंगागे निंगथौफम तानबा खक्तनी मखोइगी पांदम लाइसदमना मालेम असि फम सेनरिबा मरक असिदा अमुका अनौबा साइवल लाक्लिबा हिंसाबी ओमिक्रोन परि तमलरिबा मिकुप असिदा इंडिया की प्राइम मिनिस्टर ना अखोइगी मियम कौथोक्तन तुमना हालगे थौरांग बने हाइरोइदबगी मसाक याउदे लाइथोकनबा वालेते इफाक्ता पुथरकलबा खुनाई असिदा पंगी मतागुम मिखल इरांग असिगी हेरो सादुना जेनबान वही संदोकपा लाकपा असिदा निंगतम प्लान थेंगनरिबा अखोइना अथिंगबा थमलोइदबगी मरम लेते हाइना चेरोल असिना मखाताना फोंदोरकले मखातरकबा अतोपा पाउ अमदना एटीसी की अयब याउदना पाइरोबा फ्लाइट की पायलट सिंगी मथक्ता वहंगपोंग तौगदोरे एयर ट्रैफिक कंट्रोल एटीसी दगी टेक ऑफ परमिशन जाउतना राजकोट एयरपोर्ट हदोक्तना पाइरोबा स्पाइस जेट पैसेंजर फ्लाइट अमगी पायलट सिंगी मथक्ता इन्वेस्टिगेशन चथनबा डायरेक्टर जनरल ऑफ सिविल एविएशन डीजीसी एना ऑर्डर थोखरे आइरे हिरामसिगी मतंगदा राजकोट एयरपोर्ट के डायरेक्टर फोंदोखिबदा थौदोगदो हौकिबा कुमजा लिसिंग अनि कुनमाथोइ की दिसंबर 19 थोखिबने आइरदुना पायलट सिंग अदुना राजकोट की एटीसी दगी मैंडेटरी टेक ऑफ परमिशन लौखिदबने हिरामसिगी मतंगदा अकुपर रिपोर्ट अदु एयरपोर्ट अथॉरिटी ऑफ इंडिया हेडक्वार्टर अमदी डीजी सीए दा थाखरे अना डायरेक्टर ना मखाताना फोंदोखे फ्लाइट शेड्यूल की मतुंग इना दिल्ली की दमक पाइबगी मतम ओइखि अतुमपो एटीसी ना फोंदोखिबगी मतुंग इना पायलट सिंग अदुना एयरपोर्ट थदोक्तना पाइद्रिंगी की ममांगदा लफोंग थोपका परमिशन अदु याउतना पाइखिबने हाइरे एसओबी की मतुंग इना एयरक्राफ्ट खुदिमगना फ्लाइट अदु पाइद्रिंगी की ममांगदा एटीसी दगी मैंडेटरी टेक ऑफ परमिशन लौबा मथौ ताइ मखातरकबा अतोप पाउ अमदना महाराष्ट्र अमसुंग दिल्लीदा ओमिक्रोन लाक्सन बंगमद्रे ओमिक्रोन की मिपाइनारिंगेदा इजराइलदा फ्लोरोना सादोrakle कोविड-19 की यामना लौनगनबा ओमिक्रोन वेरिएंट मालेंगि मफम गयादा पाक्तकना सादोरक्तुना मिसि मिना कया थोगलकपदगे मियामदा चाउना अकी तुजुंगबा मयुकनरिंग चेरगसिदा इजराइलदा फ्लोरोना हाइन मिंगथोनबा कोविड का इन्फ्लुएंजा के फुंजनबा हानबा केस थेंगनरे हिंदुस्तान टाइम्स दगी फंगबा पाउगी मतुंग इना फ्लोरोना पॉजिटिव ओइबा थेंगनरबा नुपी अदु हॉस्पिटलदा अंगांग उनबा फुखलकपदा लैना असिनारंबा थेंगनरखिबने फ्लोरोना नारबा थेंगनरबा मियोय असि कोरोना की वैक्सीन डोज अमा फाउबा कापखिद्रबा मियोयनी आइरे पावसी की मतुंग इना फ्लोरोना लैना असि कोविड-19 अमदे इन्फ्लुएंजा की डबल इन्फेक्शन ने कोरोना की अनुबा वेरिएंट अमनते आइरे हिरमसि की मतंगदा इजराइल की डॉक्टर सिंहना अकनबा मौंगदा थीबोंबा की थबक चताखरे इन्फ्लुएंजा अमदे कोरोना की वायरस मखल अनि असिना मियोबे की हकचांगदा अमुक्तता संगसलकपा असि यामना खुदोंग थिनिंगाई ओइ हाइनासु पाउ असिना मखा तारे हाउस फबगी ओना वर्ल्ड हेल्थ ऑर्गेनाइजेशन ना कोरोना की वेरिएंट ओरिबा अल्फा बेटा गामा डेल्टा अमदे ओमिक्रोन सिंग असि वेरिएंट ऑफ कंसल्ट ओन लाउथोक्तुना लैरिबने नागालमरोमदा इंडिया दसु कोविड-19 की ओमिक्रोन वेरिएंट लेप लेतना संदुरक्तुना हौजिक पावबदा लाइजरसिक अपुनबा केस लिसिंग अमगा चमंगा कुनमगा याउखरे ओमिक्रोन वेरिएंट संदुरक्पदा महाराष्ट्र नमको अमसुंग दिल्लीना अनिसुबदा लैरे स्टेट अनि असिदा लाइजरसि लाक्सिनबा ngamdabagi फिवमदा लैरे लाइबाक असिगी इकोनॉमी की मरुइबा मफम ओरिबा महाराष्ट्र अमसुंग दिल्लीदा ओमिक्रोन वेरिएंट की केस मसिंग लेपतना वांखलकपा असिना स्टेट अनि असिदगी मथंग मथंग संदुरक्तुना इंडिया के अतई स्टेट सिंगदसु किनिंगाई उइबा फिवम अथुबदा लाकबगी फिवमदा लैरे अदोमक इंडिया के स्टेट खरदा फ्लाइट लाकपा मिफुम खुदिमक तंगाई फदना आरटी-पीसीआर की टेस्ट होनबदो मणिपुर की वनदी हानगी मोंगदा अतम सथरे मसिना मर ओरगा मणिपुर दसु लाइजरसि हंजिलकत्रा मिपाइनरे ngasi khakta केरला द ओमिक्रोन की अनोबा केस निफुगा मंगा थेंगनादुना स्टेट असिदा अपुनबा ओमिक्रोन की केस 182 यावख्रे ओडिशा दसु केस कुरुमदoi थेंगनादुना अपुनबा केस 38 यावख्रे वेस्ट बंगाल की ओनदी ओरकलिबा फिवम असिदा स्टेट असिदा हेना फामदबा
Thadok Tholak Gadabadagi Kalhonata State as the Lady School College, University Spa Salon, Beauty Parlor, Zoo Amadi, Entertainment Partner Singba, Miam Tinbama from Pramagasi Matam Katan Tingan Cray. Office Singi Wenasu, upon by staff Masingi Sade, Yankai Katambak Office Karaknab Amadi, Sensen Service Singi Wenasu, a Punktara, the Vidang Punktara Pavadak, Mibanunda Pantunabakan Cray. Ayuktara Dagi, Numidang Punktara Pavagi, Manunda Pantunabakan Cray. India Guna Hokiba Punkun Mari, a Sigamanunda COVID-19 case listing Kuntaret. Chamaga Yankai Humdo Tang, Kibagaloina Mu, Chani Marfuga Mari Siki. Loina Mu Lissimapan Chani Fuga Pana, Anava Faraduna discharge Tauke. Active guest Lakama Lissing Kunganito, Chanipan Sumna Amalai. Delhi Kakta the Kasi COVID case listing home Samaga Marfudra Mari Tangaduna positivity rate. Mari Dasbik Maga Mapunda Hangat Patanaki. Tanga Janpatagi Sogle, Infal is the Siki Forum Pat Police Station na Konba, Korai Ahonga Lika, the Nasinum Tilpung Amaga Makarum Tapa Matamda. Lamgi Wahudagi Tokiva, Kanasayabaki Taldokta, Tang Janba, Mio Yamatina Chokpatagi. Aru Fivum that like an acre. Taudu the chain of any Ivanupi ama Yauna im Amaki Mari Flisna Fare. Fresna Fango Powder, Taudu the Soglava, Mu Eduki Maming Quirapum, Sangai, Zahum Putra Abokpa. Lake Hidrapo, Tom Chokawi, Kurai, Ahonga Likai, Asidagine. Mag Tang Jali, Ibagi, Faraba Musing Adu, Lion Lapum, Inau, Sayang Himanga. Maki Maraunupa, Lion Lapum, Binod, Sahini Fuganipan. Abokba, Ibom Tombe. Inaugi Masanupa, Lion Lapum, Amarjit, Sahi Contraga Manga Amadi. Inaugi Masut Napi, Lair Lapum, Ningol Kangembum, on Bisorozuni. Sorozuni, Jum Palurag Halaglaga Labani, Hairi. Soglaba Sangagi, Junga, Inaugi, Junka, Maning Mamang. Jum Amakana Ragalabani, Hairi. Tautokasi Matang, the Sopa the Gilekan, the Labor, Sangagi, Masanupi, Memsan of Fondor Pada. Soglaba Sangagi Jum Asi, Inaugi. Mafu Bokna Atopa, Mui Amada John, but the Gimi, Adudagi Sankaina Amuk, Leoraga, Restart Tavroka, Layravani, Adubo. Inaugi Imung Marung sing the Jumpam Adu, Mafu Bokna Jolamba Kangde, Makogi Lamni, Labi Haro, Hanatan, Bagidagi, Tan Bagi Tabak Mamang, the Heklatana Chatarapodagi, Ningai Santana Bakia Lagre. Mana Makatana, I Ngasi Sorozunina, Sangai Jum, the Laglaga Drenda, Sing Tatarakanu Iba, Yauna Akan Bahoising Higher Padagi, Sangai Karat Launake. Tungda Inau Maki. Manaunufa Bino Tang Farga Amadi Inaugi Masanufa Amarjit Allies Karanga Loina Laklake Inauna Sumagda Nungsa Zaidun Liriba Sangai the Tanga Jantharapada Uitanga Kunanga Padagi Abukuna Jantharapadagi Tangpam Ani Sokpadagi Imunda Sensinaba Honabada Mananganda Amuk Jan Badagi Tina Soke Taudugadagi Pau Tanar Badagi Likai Miam Jener Badagi Inau Manaunupa Madi Masanupa Amarjit Allies Karan Anke Tungda Soklaba Sangai Bajan Mustafa Katuna like another, Pivam Lucilla Badagi says the refer Tautun like another hike. Powers the high Taudu the Siena Marimbag Adu Nasinung Till Porompar Poliski Tim Nafaga Luin case Amalokale Haire. Madagasida Tanzania the Halakiba Myoga Samnaruba home Omicron Oramdre. Tanzania the Manifuda Halaklaba Matunda test over the Omicron positive Oikiba Amagi Masani Zagno COVID positive Oikiba Honki sample Omicron Oramdre Haire. Tanzania the Lakiva Mijo Edu Omicron positive or Padagi contract tracing Chatava Matamda. RT-PCR test over the Mio Edugi Sahitaragambari Surabi Masanopi Amazon. Sahitaragi Masanupaga Luina Yimtang Napaki Sahim Pom Doi Suraba Alama positive or Patang Napadage. Makogi samples IVSD the genome sequencing Tawna Batakibani, Madugi report Narang Pankibal Makoi Onge, sample do Omicron Oramdre, Iva Kangbakam Kibani Ire. Amarom the Udarkan School Mahiroi, Marfugamaga, staff Taragamatoi positive boy cray. Nainitalgi Gangar Kode the labor, Jawahar Navodia Bidiala, the COVID test over the Mahiroi, Marfumanga Amazon, staff Taragamatoi Tangjanamita COVID-19 positive boy cray. Makatarakba Atopupau Amadana, Leonard Messi, Jauna Ferris and Jarmangi, Sanaroi Marie COVID-19 positive boy. Ningtokapan Mitki Athing Bada Sanagadava Friends Cup kick game, Mang within the Tarif like Bell Lunde or award winner Argentinian striker Leonid Messi Jauna Ferris Saint Germain Sanaroi Marie COVID-19 positive boy and France club Asina. League 1 club Asina Gasi Fongdokre. Ferris Saint Germain Tangjanamiki Nubitang to Tadorakba statement Amada PSC staff member Amazon COVID-19 positive Oide Haikrabasum Maming de Fongdok Lakide. Namajin Mita Makatana team Asiki Metigan team Tadorakba.
चेरोल लियोनेल मेसी कोविड-19 पॉजिटिव होने फोंदोरखिबने पेरिस एंड जर्मन की कोविड-19 पॉजिटिव होइख्रबा अतोप सानरो एहु अदुदी लेफ्ट बैक जुआन बर्नार्ड बैकअप गोली सर्जियो रिको अमसों मसागी सही तरह मपन गारिबा मिडफील्डर नाथन बिटोमाजाला ने पीएस इन थर्ड टेयर बानेस का सानरी बनी ममांग सही की रनर्स अप मोनाको न नोमाइजिन मिकी अथेंगबदा हाना लेपखिबा मैच तरह हुमदोगी शेड्यूल की मनुचन फ्रांस कप की प्री क्वार्टर फाइनल जौनरब सेकंड टेयर क्रेवेली यावेन का लंबा तौनरगने लियोनेल मेसी हौजिक अर्जेंटीना द लैरी अमसुम हाक मथंगी लीग मैच ओइना जनवरी 5 दा ओलंपिक लियोनेस का सानगदब असिदा हलकलब याय हाइके मेसी कोविड-19 नेगेटिव ओइड्री फाउबा अखोई के मेडिकल टीम को चांगनाइना पाउ फाउनदुना लैरी मांग नेगेटिव रिजल्ट लाक्ट्री फाउबा फ्रांस दा लाकपगी एवा पिरोइदौरे पीएससी की ब्राजीलियन फॉरवर्ड नेमार सु खोंगनिंग सोपदगी चयुल होमलोम ट्रेनिंग द सरु यादना लागले मखा तरकबा अतोप मणिपुर की पाउ अमखतंगा नौमई कापसिलमले लाकदोरब जनरल असेंबली मिखल द जाय स्कूल असेंबली कॉन्स्टिट्यूशन द मिरेप ओइनब सोंगथोकलिबा आइस बिग्रमजन की इलेक्शन ऑफिस हांगबा मियोय अमगी चुमदा ngalang nubidan pung mapan rom taba matamda sakang da pusing thongoi maru ama kapselamle thaudogodu bo janing da fafang doktuna lekai miyam da wakat mifam gi khongjang chathakre aribada content singa sigi maru iba pau khara asiba pau damjariba manipur local news youtube channel amadi facebook page asidagi yengbiri ba ponamak pathagasari channel asina tomda kanarabadi subscribe tobi dribusna subscribe tobi romolena like in the share tobu sukawi kun ponamak po amakanna thagasari